Manipur ki hauzik lairiba isu kaya sida lakliba assembly mifom da sitting ahum khak thamba si matik chade Meeyam Amasung opposition gi Khollao Tadre haina CLP Manipur gi leader MLA kaisa Mega Chandra na pendaba phongdu rakli mathang tha September gi anida shumon tawkiba taranithoi suba Manipur Legislative Assembly gi nipan suba mifom asiga mari leina nanga si nungthel pung ama makhai taba matamda Manipur Legislative Assembly gi Business Advisory Committee BAC gi mifom pangthokhi mifom adu loiraba matung assembly gi mapanda paumi singda wangang laduna CLP gi leader MLA kaisa Mega Chandra na phongdokibada state asida NRC hana tawraga census tawgadabani haiba Meeyam gi demand lady masigi mathakta lanjainari basing mayumda hanjil hannabagi wafam Indo Myanmar ngamkhaida lam pithok pisin gi wafam law and order security gi fibam amasung department kaya gi khanagadaba kaya lairiba asida handaki assembly mi famda supnatangi sitting ahum khak thamba asida karam na mapung fana khanaba ngamgadoribano sitting ahum asi matik chade thawong asi Meeyam gi amadi opposition gi Khollao tadabani democracy gi magun hanthan bani haina lawi maramaduna Congress ki maikaidigi ngasi gi BAC gi mifamda yaning daba pen daba gi cherolama pisin kre hairi amaromda ngasi pangthokkiba BAC gi mifam gi matung inna September gi tang ani dagi horaga tarit fawba assembly mifam chathagani amadi September gi tang ani ahum amadi tareta sitting laigani haina Manipur Legislative Assembly gi secretariat na ngasi cherolama thokre opposition haibase yabidaba haibase ikai kunabidaba haibase masi democracy gi wan thokleitaba democracy gi asigumba artha thoktaba amani maramasina masi khoigi democracy si masi danger oiba parliamentary system se masi dadi opposition ki voice haibase ikai kumdaw kadabani amasung tabi ragya masi gi discussion debate mayam singsi parja gi leiriba even the cry hojik leiriba niti gi nong makangdana community sing khana chainaba mayam singse khana neinaba se chakneba tuna house masina jo aroibo oiroba yai aroibo oiraga to session sida su mayam sigi leiriba parja singna pamiba mayam sing khana neina haudragadi assembly session kawbagi artha thokte maramasina masigi session ko kawje parja gi voice kai kumnadabani opposition ki voice kai kumnadaba haibasi masi nuaite democracy gi wan thokleitaba adumba amadi maramaduna ngasigi business advisory committee gi meeting da congress ki oinadi daisen note yaning dabagi adubu proceeding da tananaba ai hairam